Manipur houjik thokliba irang asida Khul ngakliba sing police na Phaba Amadi nongmei na kaptuna hatkhiba gi Mayokta ngasi Manipur College ki Maheiroi sing na khongjang changshinkhre khongjang aduda Khul Ngakpa Hatpa yaningde Khul Ngakpa Phaba yaroi Thawal district ki SP Churachandpur natraga kangpokpida khudakta transfer tawgadabani Khul Ngakpa da chenaba personal Khul Ngakpa Hatpada chenaba personal thabakdagi lauthou kanglaipa pombadagi afaspa lauthou haiba yauna tongan ba wahai sing iba placard kaya so siznaki khongjang aduga mari leinana Manipur College ta BA 3rd semester tamlibi thaudam mangol nganbi kobi Maheiroi amana hai Manipur lengang amade police na mathau ningthina tabadagi lamda masiki apunba saktam kannaba Khul Ngakpa thoklakibani Maheiroi ama Manipur police na nongmei na kaptuna hatkhiba ase Maheiroi khunai na akanba mongda condemn tawi thong aduda chenaba police personal sing adugi mathakta athuba matamda action lokhatkadabani Manipur lengak na karigumba action amata lokhatana tumina leshilabadi Maheiroi sing na akanba khongjang kaya changsinaba sem sadan legri hainasu mahana makata na Hatkhiba chahi me kita hum dagi horakliba kanglupi irang asida Manipur langang na Amadi Manipur police na tawom thokuma thok toroktrabada chatra singna tholaktuna rei pai proof sibu kan da ya di haiduna thokchariba chatra bu Manipur langang mating yaw da Manipur langang Amadi Manipur police na mi hathina halaba hatkhiba sibu chatra moina khoi yam thina condemn tokjai Chatra Hatpa Chenariba Manipur personnel Singhu, Manipur police personnel Singhu, Atu Matam the action Lokapiu, Kagum action Lokatrabata, the Chatra Singhi, my Kitty, a handba, a can Makunjan gas and Chalakan.